Donor Ministry dagi state asige tongan masakot thaurang scheme kaya paikhatnana ba apun bas senfam oina lupa crore chama humtra taruk dasmik mari ahungi project ama approve tawrakle haina Chief Minister na phongdorakle. Moregi integrated check post ningtina sengba sagatpagi thabak satharam dabada Ministry of Commerce ki Secretary Anup Wadawanna contractor sing saikre. Wakada Manipur University of Culture Sabada Tokliba Watok Lengakna Jun Kuntari Fabagi Man the Waterson Purak Trabadi University Sabagi Tabak Tingzilagani Haina Kunjas Sangimi from the water flow cray. Amasung Mahirul de Laba Manama Sing the Lying Bagi Patapama the medicinal plan Kaya Yokat Piba Watpadagi Tabna Monks Lakli Haina Manipur University Guritia Professor Salam Siam Kisuna Nung Nang Bafongdokre. Mayamu Kurumzari Adam Niamiri Basi Impact News ni Aitakalamam Siam Kanan House Pungza Siphabagi Maraba Pausing Miam the Pizari. Development of Notice Reason Donor Ministry Dagi State Asiki Tongan ba Sapat Taurang Scheme Kaya Paikanaba Upon Senpam Oina Lupa Crore Sham Humutra Taruk Dasmik Mari Ahumgi Project Ama Approve Taurakle Haina Pongdokli Lunana Manipur Lengaki Fam Naibus Singi Marakta Pawa Munabagi Wafam Laiti Haina Su Chief Minister na Pongdokre Wafam Singasi Chief Minister Gi Banglo the Pangto Kiba Miam Ginobin Amasung Hill Leaders Digi Tauramga Marilena Paumi Singda Fongdo Kibani Chief Minister na Makata na Fongdorapada State Government Gi Overdraft Taba Haibasi Mamang das Adum Tadun Lai Handak Kisina Anobanati Adabu Election Gi Code of Conduct Lai Kiba Amadi Section Makara Wat Kibana Overdraft Asita Kibani Overdraft Tarib Asigi Haurapam Sabsana Kangdokpa Ngamna Balangakna Inquiry Amasu Sataduna Matungda Amuhana Toktana Bahonari Haina Fongdoraki Lunana Handak New Delhi the Pangtokiba Niti Ayok Kimi Fam Yawa Satpada Chief Minister na Union Finance Minister Nirmala Sitaram Amadi Prime Minister Unaduna Overdraft Takiba Asigi Matangda Kanaraba Matungda Open Market Tagi Lupa Crore Satrit Mafdramanga Pubayana Naba Ayaba Pirakle Lunana Central Texas Wenelupa Crore Chahum Supna Manga Su Nomanini Asiki Manungda Laklagani Amadi Open Market Tagi Lupa Crore Samri Puraga Overdraft Tariba Asi Koktuna Normal Sida Laklagani Hainasu Fongdoraki RBI in a ban la isi da I quit the section of the delayed including me I yauna masai the karigi ben la halin the finance ki the equina timely finance department equina or department atayna hen thazalak pani khani kainom delayed madu khaki check tawno bu ani aduga power department atraga finance department hen paisa khara chaunu chatpa singdu da soi be yaubra yaudabra haibadu examine tawna na begini nothing else madu examine tawra matung da hana ge koi leinari ba situation da adum phajna loina lakani haidna adumai adudi maramdi kari no karai da kari soiramino da matung da thoktana ba haitare madugi section ba question ba ekoi tawraga adum normal si dum laini Ministry Safal Tobagi Matang da Paumis na Hangba Wahangi Pakum Piridana Chief Minister Nongthoma Birina Makata na Fongdorakpada Central Leaders Singi Ayaba Amagi Matungina Reshuffle Pangthokari Overdraft Takiba Asigi Matang da State Government na Sathariba Inquiry Gi Report so Central Government na Yengsin Kigani Amadi Report Adugi Matung ina Paikat Payaba Karino Khana Kigani Hairi Adabu Karama Matamda Reshuffle Togodagi Haibadudi Parliament Session su Satharibana Khangmangamdri Haina Fongdorakli Lunana Imphal Smart City on Sangot Kaduriba Asi Open Tender Kauraga Pangthopani Masigi Project Asi Painana Tender Tarakpa Company Singna Document Pisilapada Duplicacy Amadi Fraud Toba Yarway Karigumba Yauna Basu Reject Tawani Haina Mana Makatana Fongduki Inquiry report the Kari Lakadagi Habidum Soko Yang Batari Maram the Finance Department timely Paupi the Baira Natragana Karai the budget the Gitor Aduga election code of conduct Manung the Pasha Kaitopa Yadi Hybridicality election code of conduct later ongoing schemes projection didn't Pasadum Taduk Padum Yai but over the new Diade a queen of Jetical is a new Gumba Yaukrabra or Natragana have Sudan Karikari to Yabe I as a head of this government Madugi
ꯌꯦꯡꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯈꯛ ꯂꯧꯕꯅꯤ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯗ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯐꯔꯦꯟꯁ ꯑꯗꯒꯤ ꯄꯥꯋꯔ ꯇꯁꯜ ꯑꯗꯨ ꯑꯗꯥ ꯀꯩꯁꯨ ꯑꯩꯈꯣꯏꯗ ꯂꯩꯇꯦ ꯑꯗꯨꯒ ꯋꯥꯔꯤꯕꯔ ꯀꯔꯤꯒꯨꯝꯕ ꯄꯣꯔꯠꯐꯣꯂꯤꯑꯣꯒꯤ ꯀꯔꯤꯒꯤ ꯑꯃ ꯍꯥꯏꯔꯒꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ Border Town Moredasu Edison Deputy Commissioner Moregi Officer Miam Ginumit Amasung Hill Leaders Day Pangthoki Taramaduda Edison Deputy Commissioner M Rajkumar Singh SEO I Dinesh Kumar Yauna Moreda Lediba Tongan Tonganba Furup Kayagi Lusingba Sing Yauna Saru Yaki Taramaduda Moreda Maru Oina Yam Saba Matamda Electricity Department na Toina Mayadi Haiduna Toina Mutatuna Miamda Awaba Piba Lambi Thongi Pibam Mori Hospital Sig Awat Pasing Ising Pangdaba Gipiendaba Kaya Wakatki ADC na Miam gi Wakat Singat Adubu Taraba Matungda Marinaba Singna Kangan Duna Tabakta Ontok Pinaba Kangalagani Hainasu Taziba Piki Tongan Tongan District Singdasu Miam Ginumit Pangthoki Bagi Pau Lady Thawal District Tasu Thawal District Police na Sinduna ASP Office Thawal da Miam Ginumit Pangthoki Taramaduda District Adu da Laiba Miam Gi Mihut Singh Miam Amadi Civil Society Organization Sing Mihut Singh na ASP S Ibom Samasung SDCK Susma da District Adu gi Miam na Thengnariba Awaba Masung Nisa Thingba Ngamdaba gi Matang da Wakatki Miam gi Wakada Taraba Matungda Nisa Thingnabagi Damakta Police na Paikat Liba Thabak Thorum Singda Miam na Mateng Pangbirabadi Soidana Mai Pakani Haina Miam da Thazaba Piki Ministry of Commerce ki Secretary Anup Wadhawanna Morida Lairiba Integrated Sec Post ki Semwa Sagaliba Singi Hanthaba Thakta Semlami Amadi Thadarakliba Senfam Singa Sagalamniba Pibamga Award Pat Thengnabadagi Contractor Singda Yamna Kana Saukre Commerce Secretary Anupna Lusing Manipuramadi Commerce Ministry ki Delegate Taramato Yauba Kambu Aduna Morida Laktu Nangasi ICP gi Cargo Terminal Amasung Warehouse da Lairiba Building gi Semwat Sagatliba Toilet Paklang Amadi Atopagi Pibam Sing Kupna Yengsen ki Yengsenba Adubda Semwat Sagaliba Sing Hanthaba Thakta Hanthana Sem Sabu Ubada Commerce Secretary na Asauba Phongdo Kibagalunina Sem Sariba Singadu Quality Line Sanaba Madi Ataba Matam the Loishinaba Pauktak Piki Myanmar na Border Pass Facilities Pangalaga India na ngamdriba karigino haina paumi singna hangba wahangda Border Pass Facilities ase mahakna hankibaga Marinaba Singda Taksinduna Atubada Isu Taunanaba Honagari Hainasu Anupna Phongdo Lamki हर एक चीज़ हो रही है तेज़ गति पे होगी हाँ अतिशीघ्र पूरा करेंगे उसको जो भी संबंधित विभाग हैं उनसे हम बात करके इनको इसको जल्दी सब कुछ पूरा होगा और जो बाकी आम नागरिक हैं और जो बाकी सब स्टेक होल्डर्स हैं एक्सपोर्टर्स वगैरह उनको भी आप सेंसिटाइज करिए कि इस व्यवस्था को इस्तेमाल करना शुरू करें जो भी पुरानी व्यवस्था है उसमें परिवर्तन ला के इस व्यवस्था के अंतर Handak Pangthokiba Lok Sabha election da BJP na mai paknabagidama kanglon kaina sel haithakibadagi set asida sel thungi awaba ama mayuknabani haina CPM Manipur State Council ge Secretary L Satin Kumar na phongdorakli wafam singa sin Manipur Press Club ta CPM Manipur State Council sinduna financial crisis in Manipur haiba hiramda pangthokiba miyam gi khanan ba bifam amada haikibani Satin Kumar na makata na hai corruption muthatkani haina laurama BJP na miyam gi yamlab senpham kaya kanglon kaina sizinakibagi wathok ama lakle wathok asida lengak paiba yauriba minister kaya Chennai haina phongdoraki thawong asina lengak asida miyam na thajaba thamba ngamlaktri haigi ngasige public discussion aduda Manipur gi tongan toba mafam kaya dagi lakpa miyoy kaya na saru yaki Praja miyam na kare hen nei na mi tamai kadawli maduna kare hen chuba bichara miyam ki thumoi da shakti pairo kanda moi na tawda tawba miyam ki dan maya aru tawda mahan ba sida sibagi tatari ba sibag problem me achina se masidi miyam de amthina sarkar sida su mai paper ko to nei na mi tamai kadawli Irwin Semada Laiba College of Agriculture da Hayeng Zun Kumatay Fawbada Sathagadaba Vibrant Notice 2019
Central Agriculture University Kaugi Vice Chancellor Professor M. Premjin Haudokre. Thoram adu haudokladuna Vice Chancellor Professor M. Premjin na haikibada Northeast asoba industry laitabana Northeast ki praja sing ayambana agriculture and allied asida chada marifudi engage tawdun lairi. Northeast Southwate Hyderabadi Southwat ke Hyderabadi agro waste industry da focus tawba amadi thabakta onthopa asi yamna maru oi. Maramasina Indian Council of Food and Agri Hariba organization asina kaw khusam naduna ngarang dagi haukiba conference amaga lunena ngasigi Vibrant Northeast 2019 asi pangthopani thoram asida Bangladesh yauna lebak asigi stakeholder policy maker IAS officers sing scientists mentor amasung farmer yauna punna mioi listing amarom na saruk yari haiki Matau karam farmers ki income se hangad aduga karam strategy toragadi agriculture and allied activities the integrated farming system bu oishanu natragana post harvest technology and value addition bu oishanu India government ki 2022 da farmers ki income se double oina bachdai da Vibrant Northeast ki sigumba conference na Northeast ki state government sing da koi recommendation ama piba yabra policy makers dei da maram de farmers sing na koi production toraga su cold storage laitraba natragana warehouse laitraga natraga processing unit laitragadi lambi thong kudong chadragadi yadabanina ishing shu phangba darkar lai on shemba rainwater harvesting efficient use of water through micro irrigation hariba mayam sing shi punna government ga natragana koi stakeholder atai sing shi ga farmers ko punna changsilakan daida adugumba Vibrant Northeast highway ki focus da pangtho National Highway number 150 Tidim Road amasung State Highway anigi khaina fam oriba Moiranglam khai gi thong Manipur laingakna matam ga sana bamongda semjin ba hauram laga ngasi phawba loisin bidan leriba asibu yani ba phong doktana Moiranglam khai gi akoi bagi miyam tholak tuna ngasi ayo khudak talambi thingbagi khongjang sangsilure Ayu pung nipan makarum tarakpa matamdagi sathaki balambi thingbagi khongjang aduna maram oiraga sathok sasin tawriba miyamda sound apanba akaiba piki adabu school gi mahiroi purapu gari singdadi adumak salanki tungda Moirang police ki OC Anil Kumar Lusingba team amana khongjang loi singa wari sandarba matungda pannu leramba gari sing salanki khongjang adu sar yaki ba mioi amana phongdorpada Moirang lamkhai gi thong asi pakthok nanaba tha mari manga mamangdagi haukibani thong asi semana maram oiraga mafam asida sathok sasin tawriba singda su sauna khodong sadaba tanatana extend kaya amasu thokle haiki thong asi lenga ki mailaba singna numit kunmanga ne gi manungda semidrabadi thangnaba numitagi akanba khongjang sing sangsingani haiki Mantri Pukrida Laiba Northeast Cargo Transport ki Godown ngarang numidang ID ama pukhai kre aso apanamadi akai toi makti ahogdre numidang pung tara khare lakwa dwaida pokhai ki babom adu Godown asigi manakta taya amagi manungda fitting tawduna thamnamani Imphal ki hangang police station ki manung sanba National Highway number 38 ki Manipur Bazas ki mayung nabada laiba color pants ki Godown asigi mapuna thangal bazadagi Sonu Moratwala kauba mioi amagini Bomb Pokai from the IGR South Forensic Science amasung Imphal East ki ASP na lusingba police ki team ama laktuna kutakta yengsin ki Akanaba pom fangbadagi thasagi tang taranipan the Bishnupur Police Commando ki team amana ningthau khong kaithel ki akoibada thibohumba ki thabak sathabada lon thingkraba laloluf KFCP NRPF ki overground laibinupi mafari hairi Farabami ani adudi ningthau kong awang lekai dagi khwairakpam bembem sai kuntramanga mapuraba ke jadumani amasung ningthau kong awang lekai dagi angom ongbi mengobi sai nipunipan mapureba laikhidarba e santi kawi Farabami animak case ama lakolaba matungda Bishnupur Police Station da sinakre haina Manipur Police ki PR na thadorpa sirlamana kangalakli Amar the Imphal Police Commando masung taramanga Subasam Rifles ki apuma team mana su koireng kai tel gi akoibada team ki tabak sathabada lone thingkraba laloluf RPF PLA gi active member ama ngarang farabami adudi sengmai awang lekai dagi Sandam Tondonba Alice Selaiba Sai Kumapan Apokpa Siamne farabami ase makha taba logi thabak lokhatna bagi damak haingang police station sinakre haina pawsin makata na phongdokle Jun Kuntarta Malim Sinba Thongna Pangthok Nagadoriba International Day Against Drug Abuse and Illicit
trafficking 2019 ga mari lena Thawal District Social Welfare Office na Thawal gi manung san leiba tongan tongan ba NGO singa kusamnaduna district level Panticum observance of International Day Against Drug Abuse and Illicit Trafficking gi thoram pangthokre thoramadu Thawal DC office ki counting hall da pangthoki bani thoramadu da district police Thawal gi additional SP law and order TS Desozit na hai district social welfare officer Thawal A Kamiso yauna myoy kayana sat yake thoramadu gi saruk am oina hidak lana sijinabana piba saitheng haiba hiramda district level painting competition ama pangthoki painting competition asidagi khangalaba mairoi ahumna jun control pangthokadori state level painting competition da district asibu represent tawduna saruk yagani Manipur lengan haudokiba school fagadansi mission gi ahan rounda khangat school singi manungda kaksing district ki wabagai kendra gi manung san lairiba wabagai high school asi yawan bi haina karak wabagai jila parisat ki member mayangbam zentu kumana lenga gi puning sing silagli Hiramasigi matana nga si manpa press club da pangthokiba pangmis nguna mamad jila parisat ki member mayangbam zentu kumana makata na hai sahi asidagi ahan boy na Manipur lengakna lenga ki school sing fagan bagi pandam da haudokiba school fagadan si hai ba mission asigi ahan rounda khangat ki school hompu sigi manungda kaksing district ki wabagai kendra gi manung san lairiba wabagai high school asibusu yahon bi haina lamdam asigi miyam na haijaduna lakle adabu handak education is ki director na thokpa oda amada wabagai kendra gi oina wabaga high school asibu khangat pagi mahuta kendra asigi khwaidagi mataida lairiba kaksing higher secondary school asi oina yauraki bane adabu hairiba kaksing higher secondary school asigi hek manakta su kaksing kendra gi oina kaksing makha high school haiba school amasu khangat pada yauri bane matawasun Manipur lengak na yamna anak pamafam amadagi school ani khangat pa yaw khraga mairui samri hena lairiba wabaga high school buna yaurakta ba asi yama haksinna lawi maramasina athuba matamda Manipur lengakna akhanaba thaurang ama paikatuna school asibu school faganan simi sanda yahun gadabani kariguma wabagai amadi masik akoibada tariba khul singi miyamna talibu wakat asi tabidaba thoklabadi wabagai gi akoibada lengakna taurakpa tabak singda kunja singna cooperation pidaba galunna khongjang kaya sangsingani haiki loinana hiramasida kendra gi MLA nasu akhanaba miyeng ama sangadabani hainasu taksilakli ꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯍꯥꯟꯅ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕꯁꯤ ꯅꯠꯇꯕꯤꯗ ꯍꯣꯇꯦꯜꯁꯤꯡꯁꯤꯗ ꯋꯥꯒꯥꯏ ꯁ꯭ꯀꯨꯜꯁꯨ ꯂꯧꯈꯠꯄꯤꯌꯨ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯁꯤ ꯁꯦꯝꯒꯠꯄꯗ ꯂꯝꯗꯝꯁꯣꯝꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯆꯥꯐꯝ ꯆꯥꯐꯝ ꯂꯩꯇꯕ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯂꯧꯈꯠꯇ꯭ꯔꯒꯗꯤ ꯂꯝꯗꯝꯁꯣꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯒꯣꯔꯃꯦꯟꯒꯤ ꯃꯥꯌꯣꯛꯇ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨꯒ action amadi loinana tabon thopa lokho corporation khudum lokholakani loinana koi panchayat su jila secretary thapagi toto mini site gi central control forum khudimukta koi corporation direct gi thongkham lor khaya Imphal East ki wakada Manipur University of Culture sabada thoklibu wathoki matangda lengakna jun kuntari fabagi manungda warusin puraktrabadi university sabagi tabak thingzilagani haina ngasi khulasida pangthokiba miyamgi mifam amana warif laukre lamdamasigi tonga lup singi lusingba singyangna khulasigi community hall da waka youth club na sindana pangthokiba mifam masida Manipur lengakna waka kunja singi apamagi mayukta namphuda University of Culture sanaba hodarapagi matangda penda wafam phongdoknaki mifam masiga marilena waka youth club ki president mayang lambam bisman hai waka da University of Culture sabada kunja singna athingba piba leite tawbadabu pari puri gi matamdagi kunja singna lai gi thauram amadi asiana gi thauram pangthoknariba apikpu umangi saruk adu kaihendana thambiyu haijabani adubu lengak amadi Marinaba authority na kunja sing tanadana tabak taurakpa haurakpa asi yaningde makna makha tardana kunja singi apikpa lamgi saruk asi nataba lamgi saruk singda sabada apan mapiroi maramaduna kunja singna pamliba asida lengak amadi Marinaba authority na jun kuntari fabagi manungda yanaba puraknaba honabiyu karigma jun kuntari fabagi manungda kunja sing ihul khangna tabak taudrabadi matangi numit jun kuni pandagi University of Culture sabagi tabak khodimak pum thingzilagani haina saksinwasu thamlakli lunana miyangi mifamasida waka kunja sing ayaba yaudana University of Culture sahandaba kunja sing ayaba mafamda University sahanba masung University asi sabada India amadi Manipur lengakna forest clearance pibiganu haiba waripsu lauki
ꯖꯨꯟꯒꯤ ꯀꯨꯟꯇꯔꯦꯠꯁꯤꯗ ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯋꯥꯈꯜꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒ ꯀ꯭ꯂꯕꯀ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯁꯤ ꯍꯦꯛ ꯈꯤꯇꯪ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯗꯦꯠ 28ꯗꯒꯤ ꯄꯨꯡꯊꯤꯡ ꯊꯤꯡꯖꯤꯟꯕ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯁꯦ ꯁꯥꯕꯁꯦ ꯁꯨꯡꯌꯥ ꯌꯥꯍꯜꯂꯔꯣꯏ ꯍꯥꯏꯕꯒꯤ ꯄꯨꯡꯊꯤꯡ ꯊꯤꯡꯖꯤꯟꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯑꯩꯈꯣꯏ ꯆꯪꯖꯟꯅꯕꯒꯤꯗꯃꯛ ꯉꯁꯤꯒꯤ ꯃꯤꯇꯤꯡ ꯑꯁꯤ ꯔꯤꯖꯣꯂꯨꯁꯟ ꯂꯧꯒꯦ ꯍꯥꯏꯅ ꯑꯩ ꯃꯤꯇꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯋꯥꯈꯗ ꯅꯣꯏ ꯁꯨꯃꯥꯏꯅ ꯀꯜꯆꯔꯦꯜ ꯁꯥꯗꯣꯏꯕꯁꯦ ꯅꯈꯣꯏꯁꯤ ꯅꯣꯏ ꯈꯨꯟꯖꯥꯁꯤꯡ ꯀꯔꯤ ꯂꯩꯕꯒꯦ ꯑꯃꯗꯤ ꯐꯣꯔꯦꯁꯀꯤ ꯀꯤꯌꯥꯔꯅꯦꯁ ꯂꯧꯕ ꯃꯇꯝꯗ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯣꯏꯅ ꯃꯤ ꯑꯃ ꯑꯅꯤꯐꯥꯎꯗ ꯀꯧꯗ꯭ꯔꯒ ꯑꯩꯈꯣꯏꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯑꯃꯗꯤ ꯃꯌꯥꯝꯗ ꯅꯣꯏ ꯋꯥꯈꯗ ꯁꯥꯗꯣꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤꯒꯨꯝꯕ ꯂꯩ ꯍꯥꯏꯕꯁꯤ ꯉꯁꯤꯐꯥꯎ ꯑꯃꯇ ꯍꯥꯏꯈꯤꯗꯕ ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡ ꯁꯨꯡꯈꯪ ꯈꯪꯗꯅ ꯀꯤꯌꯥꯔꯅꯦꯁ ꯂꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯃꯐꯝꯁꯤꯡ ꯌꯥꯎꯁꯜꯂꯝꯕ ꯃꯁꯤ ꯑꯩꯈꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯕꯁꯤꯗ ꯂꯝꯗꯝꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯈꯪꯗꯕ ꯔꯇꯟ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯩꯀꯥꯏꯁꯤꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯀꯦꯟꯗ꯭ꯔꯁꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯁꯔꯀꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯑꯣꯏꯅ ꯃꯁꯤ Swachh Bharat Mission की मखादा Ministry of Drinking Water and Sanitation na hana open defecation free ODF oikraba state singda makhata na henna lunanba amang asui leitaba state amama ohenna bagi pandamda sangsilakpa khongjang gi saruk ama oina Thawal district ta ODF plus campaign haudokre campaign adu DC Thawal gi office complex ta gi district adu gi DC oiribi habam Rosita na haudoke campaign asigi manung sanna district asigi khungang homfuda signboard amamam wall post mari mari thetuna miam da pausel pigani hairi hauji matang aswaida break matan lawjage break matungda Maihorol-dagi lereklaba manamasing layang bagi pathap amadi medicinal plant yokhat piba watpadagi mangsilakpani haina MU gi retired professor Salam Siam Kisuna nungnang bafongdoki bagi pau amadi Manipur masamaling tongan tong ipaw sing pudan laksage impact news po mengta dalebi break batung tarang usari makata pauda Manipur ngali matamdagi lereklaba manamasing layang bagi pathap amadi lamdam asida mausaga sagonadun laklaba medicinal plant kaya ase yokhat pinaba watpadagi tamna mangslakle haina Manipur University gi retired professor Salam Siam Kisuna nungnang bafongdokre wafam ase medicinal hubs traditional healing system and scope for bamboo of Myanmar and Manipur haiba hiram asida noma giba workshop ama Manipur University gi court hall da haudopa gi thoram da fongdoki bane Myanmar dagi delegate Taramathoy lone na Japan dagi aman saru yada na pangthokiba workshop ado Center for Study of Social Exclusion and Inclusive Policy Manipur University amadi Department of Southeast Asian Studies Manipur University na Southeast Asia Center for Agricultural Sciences and Humanities Marging Industries Private Limited National Rural Health Mission Manipur amasung National Bamboo Mission ga punna kusamnadu na pangthokibane thoramadu da akhanaba mithunglel oina sar yakiba Government of Union of Myanmar gi Hanagi Director General Oramba Amadi Hugi Regional Expert in Traditional Medicine for Asia Pacific Professor Aung Mengna Hausi Myanmar da Medicinal Herbs Traditional Healing System Amadi Wagi Potok Singi Matangda Paikal Liba Tabak Thorum Sing PowerPoint presentation Pidana Utkibagolina Manipur ga Myanmar ga Lainari Banak na Biodiversity Mari Culture amadi heritage ki asset pamari kaya asi yengluraga medicine herbs traditional healing system amadi wagi pothok singi matangda punna sabkhun minaba yabagi asobu oithokpa lai haiki We can do a lot even in the present days although the system is dying our government and the universities there can take up for the survival of our system, for the revival of system, important system. We can do quite a lot, but the willpower is needed on the part of people, especially among the young people. Part of these traditional medicines are originated in India from the Ayurvedic medicine, so also so many socio-cultural heritages are developed and coming along with Manipur state or the Katil tribe. Workshop adil akhan abamitunglen unasar yakiba hanagi Lieutenant General Dr. Konsam Himalayana Mamangai da leramba akoibagi fibamga hauziki aduki matik khenaba ure ngasi pangtholiba workshop asina lamdam asidagi mangkhigadra haina mipairaba medicine plants sing yokhatpa ngamgani haibagi thajaba lai haike Myanmar dagi lakiba Nippon Myanmar Traditional Medicine Development Foundation gi director Mr. Than Tunnasu Myanmar ga
Manipur ga punna medicinal hubs ki matangda saminaniba ki apama phongdo ki Center for Study of Social Exclusion and Inclusive Policy Manipur University ki Director Professor ama yumnamna thormapu oina saru yaduna magna hai Manipur yauna Notice amadi Southeast ASEAN laibak sing asi malemgi asoba laibak kayana miyeng sangba haurakliba asi mafam masida laidiba mamal naidraba mahusagi khudol kaya asinani maramasina mafam masida laidiba yumlo nariba laibak sing amaga mateng pangnaba matautai loinana medicinal herbs traditional healing system and wa amasung wa gi kanaba amadi pothok singa mari lenana thabak Paikat pada khwaidagi mafam sabasi Mani University na oidi hainasu amar yumnamna punging singsinki. I am sure that with the initiative that we all have taken, the medicinal herbs that we have in Manipur, with such a vast biodiversity, someday, somebody will actually get hold of and make serious efforts to preserve what we already have. Time is running out to my mind. Now, India being neighboring countries, so the utilization of medicinal plants is not so different, nearly the same. So that we hope to collaborate in the field of medicinal plants cultivation, utilization and research. Indian Red Cross Society Manipur District Branch na sindana sahi khudingi satarakpa Fit the Hunger haiba thimda thamna pokpi da leiba Glory Central Home angang singda sagi pisakre. District asigi life member oribi Huirem Pramodini Laimana magi laikhidraba mapura ba its ibomsa maitegi that anniversary ga mari lena na thawrama si sponsor tawani sideline director LP Sakna Indian Red Cross Society na paikaliba thawrang sing buthaga pa phongdokki Indian Red Cross Society Bishnupur District Branch na sindana pangthokiba thoram adugi manung sanna Glory Central Home angang singda boy kolom kayasu khudol tamdani yanthoki RIMS की Community Medicine Department at Thawal District की सही नौरीबा अंगांग सिंगदा खुत्ता संदोकपगी लाइना खुत्तगी संदोकपा लाइना तिना ngakthoknaba ningthina khut hamdokpagi matangda takpi tambikhre Department adu ki Professor Dr. Brogan Singh Akoizamna lusingba kangbu amana hand hygiene empowering children to control infection haiba thimda Little Millennium Thawal amasung Children's Home for Boys sarangpata satuna angang mahiru sing aduda khutsa karamna sengna hamgadagi habigi matangda takpi tambiki RIMS Community Medicine Department gi outreach program gi makhada sathaki bathoram aduda sahi nauriba mahiru samaromda paukta kaya piduna khanganki Jennings Hospital ke Male Medicine Ward Unit 4 da lying dun laiba nupa amathiba khangkidre Jennings ke ward ta ki thiba khangdraba nupa adu Sajing Karam da ki Karam Joy Singh saini phama thoine mak ngarang nongalamdai pung ahum taba matamda ki thiba khangdana lakibane magna thokiba matamda dark blue masugi polo t-shirt ama litki amasung half pen ama setki mak pulai kusuni masam teli mai koidanai foot manga ge insi mari wam wangi kanagoma na hariba misak asi thengna birabade Manadapa Police Station da pau pibiu amasung sinabiu hairi Pokpadagi thamoida saungna ahoba lerakpa Lotembecker Syndrome Sky Hospital and Research Center Private Limited na mai pakna layengkre hariba heart operation adu Manipur ahanbu oina ngarang hospital asida mai pakna sathakibani Ukhrul District ki Kasung Village tagi masagi sahi yangkhani thoi suraba ti yuithing sahi kayagi mamangdagi soro hon nungai taba lokhuba masung thabak naban singba tawi haiduna haukiba March taruk hospital asida pukalakibani Sky Heart team amana ngarang numidang pung taretagi pung 13 minute yangkhai fawba double operation tawduna Lotembecker syndrome ado mai pakna lying kibani hairi high risk operation ama hospital asina mai pakna sathakibada Dr. El Syam ki sona nungaiba phongdukli
Imphal East ki manung san Nomai Singhi Khalongda Chief Minister na haudokiba Green Manipur amasung Clean Manipur gi campaign manung sanna Forest Department amadi Environment Directorate anna punna sinduna usara sing paktak na thakre campaign asigi manung sanna Nomai Singhi akoibad usara lak amarom su thagadori usara thabaga mari lenna Forest Minister T Syam Kumar hai mafam asi reserve forest ki mafam ni mafam sida pamlo usanbana mausa gi khal sound akai bathokale maramaduna pamlo uriba singna Pamlo uba atubada tokpiu haiki Mamanga Tagibu Usi Miam Sing the Quisi check the Bahore, Modu Pajana, Nitina, Hornbangam, the officers in the Mogi Daitan, and the Makoida, concerned officers in the Aina Apiltawi Madudi, Uzinzi, quite have the live at the Horn Basim, quite Maruba, important though, Modu Kangna, quite Tabukta, we Tokuto Vidi, Maduhanta, we had no, quite Tungi Mirongi, the Mata, Nasi Malengi, Angasa, and Kaivada, so over Daitama, Manipur winners of Hamzi. National People's Youth Front Manipur State Unit na Manipur ke tongan Thomas School singda one student 1-3 haiba team amaga loina na akoi bagi saktam kana na basang sila ba khongjang gi sarga moina terada laiba Oriental College ta college asigi mairo sing oja singa pun kusan naduna upami sanirom thakri haina lubasina phongdole Tripura badi Assam da Mezo Songthamia Memorial Library hangdok na ba Justice Committee on Anglo-Manipur War 1891 gi chairman H. Ibotombi Khomanna ngasi Tripura amasung Assam dagi lakpa Manipuri singda lari khusinakre lari khusinabagi tharamadu kaisambata laiba International Peace and Social Advancement IPSA gi office ta pangthokibani tharamadu Justice Committee on Anglo-Manipur War 1891 gi chairman H. Ibotombi Khomanna makhatana hai mapalamda suina khundariba Manipuri singda lamdam sigi Puari Kangan Mamatautai, Puari Sing, Kangan Nabapandamda, Library Singasi, Hangtuk Nabathaurang, Paikat Panisu Haiki. Songthamia statute akoi tang 30 2020 phogi manungda akoi sajagani mari lainaba department amadi Manipur da library ba well researching na mating pangbiu haina construction committee gi convener amoina miyam da haijari asibum laba akoi gi athobu singi mafam da akoi mathang akoi paikhat jagani makha tabada akoi Manipur da akoi hauji second world war 1891 gi akoi gi war da mathang akoi hero singi oiba mafam sana namgi damakda construction committee na makha taba akoi thabuk paikhat jagani haibodo miyam da thamjir Sagolban Mainolerak Maisnam Lekai gi lambi sembi dabagi mayokta Lekai miyam na lambi thingjin khre sahi magi mamangdagi pibam sokna leraba lambi asi sembina ba local MLA yauna mainaba singda kayar haijaraba ngasi phawba miyeng sangbi dabadagi Lekai miyam na nungnang ba phongdok narakli lambi asi phatabana maram oiraga maruoina nongju thagi matamda sathok sasinda saunu khudong sadaba kaya mayokda dun lakli hairi Same that I quite don't let me think on my size like councillor can de MLA can de a boycott out there. Kaino the Akoi with Chambi now to support out the Tare. Quella said Tabagi Aremba, Konangong Dagina, Uku Bauze, Mamang Uku Hausida, Gong at the Nebuzi. Thawal district manungstan labor lang thel da laiba mandakini upper primary school da nomagi oiba lem mid layang bagi kemam pangthokre desam langatal unit council social club langatel amasung sis hostel IK unit na puna kosam na din pangthoki banga sagi kem aduda langatel gi akobada laiba miyoi chandirom da lem na mid layang ki Ngasidagi haudun mangani sumna satakadaba Waliba Festival kam workshop on Ramayana 2019 haudokre All Manipur Waliba Association Research Center Korai Subam Laikai na sunan All Manipur Waliba Association Research Center gi Korai Subam Laikai da Labor Head Office ta pangthoki ba festival kam workshop adu haudobagi tharamda Zen Manipur Dance Academic Director Alopendro Sarma All Manipur Waliba Association Research Center gi President Sis Kondom amasung Padmasuri na bawarepon sing mamius sing maru mamius sing na sar yaki Hayeng Malim Sinba Thongna Pangthongna Bago Manipur so World Music Day Thorom Yai School gi Wise Ground da Pangthongna Kani Haina Observation Committee on World Music Day Manipur gi member Nomaitem Paris na Fongdorakle Hiramasigi Matana nga si Manipur Press Club ta Pangthoki ba Pawmi sing unaba amada Nomaitem Paris na Makata na hai music asi haujik ki matamda
मियामना ख्वाइदगी यामना पामना पोषक अमा ओरखले म्यूजिकना मियोई अमाबु अफबा लंबी अमदा पुरकपदा असौबा थौदांग कया लौरी अदुबो मणिपुरददी मणिपुर लैंगाकना म्यूजिक त मियेंग संगबगी सांग असि यामना वाटले मरमसिना ऑब्जर्वेशन कमिटी ऑन वर्ल्ड म्यूजिक डे मणिपुरना हयेंग असि या स्कूल गी वाइस ग्राउंड दा इंडिया गी अतोबा लैबाक सिंगदगी लाखपा म्यूजिक बैंड कयागी अखनबा सो कया का लोनना पांगथोकदबनी हारिबा थौरमबसिदा लमदमसगी मिपुं खुदिमकना सो सरुक याबि हाइना फोंदोकली Coalition Against Drugs and Alcohol Kadan lamdam asidagi maya kabasinjak marupangna muthatnaba sangsilliba khongjang gi saraka moina Imphal West District manung sanba Kodom Pokpi Mamalaikai Community Hall da miyamga khananabagi tharama mapangthokre khananabagi tharama du sar yaki ba wangaloi singna matam amada heroin number 4 saba kap miui sing asi paisa pai imungi masamba su singtana tawbani haina launana me ngasidi kungangi lamdam singdana tana laidaba ina khunba khaidana paktakna na paksana number 4 kap gi license ama sandorakli hai sandorli ba asi matam leidingai da thingoba miyam punna sangsin minasi haina phongdokli lenga ki sengauda ikang thoklagani miyam ge sengauda kari oini Luraba Tanza Sida Mieng Tambagi Mahuta Famunaduna Labor Asina Hena Lekha Tabagi Pum the Lak Lagani Haina Economics Department Manipur University faculty member Singlen Maisnan Fongdokre Wapama Singasi Yellomi Singda Tabak PC Hyper Kolau the Yumpam Oraga Housekeeping Cleaning Construction Namasung Transportation the Singba Hiram Kayada Tabak Suba Sinmi Kaya Putokliba Sangai Services Ki Ahan Bamapok Kumon Tauramda Fongdokibane Oripok Torang Mamlaikai the Labor Sri Krishna Mandop the Pangtokiba Toram Aduda Atoiba Mitunglen Oinasar Yakiba Singlena Langak overdraft Tarakwa Haiba Si Isam Sambawatok Nate Ta Nihungi Matunda Masigi Fall Soidana Kangani Oriliba Puma Sidagi Kanjanaba Honabagi Ona Tainabada Famunaduna Laiba Laibak Tibani Puma Sina Yorlabadi Miamgi Kwalausu Piba Matau Tai Haiki Lunana Mitogi Masing Hengalaktuna Yellow Missing refusee or Higadra Haina, Mi Piring Aida, Harau Kumai the Nungai Toktuna, Lady Basi, Titanic He Gum, Iram the Masisu, Lup Kiba Kangoroi. Yellow Miss Sinmi Singasibo, Kanjanaba Langakna, set level policy ama Atabamatam the Sibu Hainaso, Magna Fongdoki. And Sumba, Yamna, Luraba Manipurgi, few Masleda, Kogi Sangai Services, Mapok, Pantopasa, Masi, Yamna. Koi maru ba ya mitasi wa ita aduna aina ngasi sangai sigi mopok kumos da aina thamdani basa laima ki sen dong gi pibna kham thing na war gadi madu bi chai fu sa to rom sai sing pension phangi ba sing makoi khatta sopana tana thabak subi ba chung lagi lan ayu ne sujari ba lan ayu ne karbar to jari ba lan ayu ne kogi service to jari ba mai am da su masgi EMSU headquarter ki miyang makhada EMSU yirema branch na kun mabafam sing the labor board council amasung CBS na lawba chahi sagi class tal amasung 12 exam da mark wang na fangla khraba mairu sing puning thawat po oina asama khudol piba ki tharmama sagol tongma da laiba recent higher secondary school da branch asina sinna pang thokri haina lup asina phongdokle global furniture brand am oriba Hatilgi, Soromam Ahanbo Oina Tidim Lamida Laiba Kwakatal in Tenkolda, Dr. Tangzam Dublin Hangdokre, Soromasida, Home Office Kishan Yauna, Interior Oiba Makal Kudimaki Furniture Sing Pangle, Lunana Soromasida, Furniture Sing Tamgadaba, Room Gimatung in a Furniture Sing Erin Stonanaba, Visual Equipment Furniture Gikodong Sabasu Fangale. Nasikatormada, Hatilgi, Siamen Selim Ait Rahman. K3 Horizon Gisiaman Ki Asobia Masung Managing Director K Ranjan Sawyaki. It's a really impressive products. I have seen quite other brands in Imphal and other places, but today I was really impressed to see such a very innovative designs in the furniture of all categories. The design is really unique, and it's not only the look where we see for the furniture, it's the comfort that the furniture gives you when you sit down. Suppose it is sofa, maybe looking very impressive, but if it doesn't give the comfort of the real sofa, then it doesn't. How's Sanamagi Pauda?
Kapam Development Club kin sindana pangthokadaba ahumlak suba Kapam Cup Invitation Football Tournament 2019 ngasidagi Kapam Public Playground haukre. Apunba team kutra mangar saru yaduna Satagadariba Football Tournament se Taranipan Suba Sam Rifles ki CEO Colonel Ajit Khatri na haudoke ngasiga haudokpa numita Talent United amasung Zionglang FC anigi marakta ahan match sanaki match atuda Talent United na Zionglang FC ba panjal mga sinoda mighty ba piki. Anisuba state level ibudaw nong saba men's open football tournament LAFC Kurai semi-final sangre ngasi Karam Kangjay bung lampak to sana ki tournament sig ahum suba quarter final da LAFC Kurai na Mangal FC Khabambu panjal ahum amada mighty ba piki. Tournament sig semi-final sangkraba LAFC Kurai ge sanaroi premjena match sig tara tare amasi yang kisba ministing da panjal ani aduga Zeki na match sig ani suba minute panjal amasan ki ba golena na satari ba tournament stagi mapan thokraba Mangal FC Khabam gi amatangai ba panjal aduna match ki kuntra manga suba minute Surendra na san ki bane. In followers ki manung san laiba Karam awan laika youth club na student satari ba football tournament sa team kun na group bari thona khaidok to na sar yari hayang tournament sig mari suba quarter final match sanagane. Ahum suba Tekendrajit Singh Memorial Under 13 Boys State Level Invitational Football Tournament DYA Elang Khangpok Pi Mai Pakre All Manipur Football Association gi Miyamaka the District Sports Association Kaksing na Sindhu na thas ki tarada gi sana bahau kiba football tournament sigi ngasi DS Kaksing gi sana bung na sana ki batari suba lekta DYA Elang Khangpok Pi gi sana roi Frankie nung thoi amadi Risik Kantana match ki kuntaret ni pumanga basyang kai chuma singda panjal amam san ki Juvenile Association Kaksing gi sana roi Sibadas na match ki taramari suma ta panjal masa mathanta sanja ki ba panjal ama yauna match asi DYA Elang Khangpok Pi na Juvenile Association Kaksing bo panjal mari sino de mighty PK Sathariba football tournament asida team tari na group ani thongna khaidok to na league match singda akan balamba taunari hayeng sanaga da manipan sa balikta UCC Kaksing amasung Sao Kaksing anne lamba taunaragani Texam High School da SDAU Texam na sinduna Sathariba ni suba SDAU trophies that level village open football tournament da ngasi sana kib ahan ma match da BL nutrition Texam na SYDO 10 thabu panjal manga sino da mighty pikre amoram na ngasi sana kiba sanagada ba ani suma match da walida wabagai lakta badagi PUBZ United angthana wa over fangre Imphal district level inter-school Subatro Mukherjee football tournament ngasidagi pangthopa haukre Department of Youth Affairs and Sports Office Imphal East na sinduna ngasidagi Kumalampak artificial tough ground the pangthopa haukiba football tournament sige haudopa ki thorum aduda Department of Youth Affairs and Sports ki Assistant Director Ten Subam Thauba amasung Imphal East ki DYASO Yanglem Boni galunena Department sige masak nairaba miyoy kaya na saruyaki football tournament sige match sana ba horamdai da akan manong nung sitna maram oida ka tournament singa sige oida yaithoki ba galunena hayeng makhata ba match sing sana gani football tournament sida sahi tara mari ki makhada leba nupamasagi football team tara mari sahi tara traki makhada leba nupamasagi team ni pana sar yabagalunena sahi tara traki makhada leba nupamasa singi oiba team anina knockout basis lamba tauna den state level Subarto Mukherjee football tournament mafam ama kannaba sem sari Hauze arubada marupa amana Donor Ministry da state ase ki tongan masakwa thaurang scheme kaya paithan na apon western phamone lupa crore sa mahumudra 3.10 mari awni project ama approve tawrakle haina chief minister na phongdorakle Moreg integrated check post ningtin December 7 ki thabak satharam dabada Ministry of Commerce ki secretary Anup Wadwana contractor singh da chaikre Wakada Manipur University of Culture Sabada Thok Libawathok Lengakna Jun Kuntari Popagi Manung the Lugarusin Purabadi University Sabaki Tabapum Ting Tinglagan Haina Kunja Singi Mifamna Warif Nokre Amasung Mahirul the Gilerak Laba Manama Sing the Lying Bagi Patap Amadi medicinal plant Kaya Yokat Biba Wat for the Gitamnatam Mangs in Lakli Haina Manipur University Retired Professor Salam Siam Kisona Nung Nang Pongdokre